الجن. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي. رب زدني علما رب زدني علما رب زدني علما. سبحانك لا علم لنا إلا ما علمتنا إنك أنت العليم الحكيم. قل أوحي إلي أنه استمع نفر من الجن فقالوا إنا سمعنا قرآنا عجبا يهدي إلى الرشد فآمنا به ولن نشرك بربنا أحدا. هايو ومحمد صلى الله عليه وسلم أيواندا خنهن بيرقله مدودي جن كانبو أمنا تاخره aduna makoina haiki tasena mak aikoina tarak le angak pa Quran ama makoina haido jinna jinna rasulullah sallallahu tawfidi wa alihi ko islam adi tawrena makoina haido adu par halo do si rasulna di taru banate ba Allah na Rasul da pau pirakpa jil kangbom na haibidu ikoina angakpa Quran taren maduna lamjingba achumba lichatta aduna aikoi thajare maduda kaidau nungda su angakpa Quran madudi yo bigi karam tabde kai tabde hansi pota aduna aikoi madula itu thajare maduna lamjingba achumba lichatta aduna aikoi thajare maduda kaidau nungda su aikoina thangjillaro aikoi gi rapta loina ba ama koina hana shirka tormdo aitin yam lalam bagi insana tawdu mane kuch torme ba adu torme de koi toro re ko chale khaibe angrega हम लोग मशीन mega jinga jamane ke lape mongse moin hai se khoi Allah khatan hai bi lani atain gi ma lo ro hai bum ban aduga maduna tambi madudi wangkhrabani matik magundu ekhoi gi rabki mana thamde magi nupi natraga machani pa chale ban lei hi lei ba sima ya adu som de li am sing ya adu adu ka khale jin makhoina hojiki jin group tun iman purakpada hai khibo ai sing duni sira hai ri ko aduga madudi ekhoi gi apang baduna iblis na hai Allah gi matang da ka henba oidaba ama sisu hai aduga aikoina khallu apang wala khar lai se sunadi am hai adu ko ya india aduga aikoina khallui madudi kaidau nungda su mi oiba amasung jinna hairoi haina Allah gi matang da oidaba amata sisu moina khalluye aduga madudi mioi bagi manung dagi nipa kharana changjafam thi jin nipa kharada aduna makhoina jin singduna hengal hanki makhoida potlum pap jin loi na sing jin hoi lan ko jin sing do adu jin sing du puja pator la to din ai so la la mi na yana mateng pangjile ni mo thoi ka hoine anga ko ulidu bo karamat ne dunia dane na ai se bi am chaun khalle har du ulwan se hodo chau do podo adu mana adu jin sing jin dune hena mateng pangjile ba hojiki jin da thajara ga jin loi na sing du aduga makhoina khanki makhoina khanbagumna nakhoina khanbagumna madudi Allah na kaidun da su tharak loi haina kanam tabu paubu ba oi tawli ke ha du na ko khan gi na ko ji ji apang bar kharana ha do sai gi do jin sing du jin ma sena ni hai hai ने सेना मशीन aduga aikoina asman soknaba hotnarui adubu aikoina thengnakhi maduda akanba senabasing amasung achakba mairi sing pikthanba leiba makoina asman soknaba tawrufda su mathakda kanna sen halli ji so I hai re se wai adurasu athingba kanba leye mathakta
ꯃꯩꯔꯤ ꯑꯣꯏꯔꯣ ꯍꯥ ꯂꯩꯔꯤꯃꯤ ꯃꯣꯏꯅ ꯕꯣꯔꯗꯔ ꯉꯥꯛꯄ ꯂꯩꯔꯤꯃꯤꯅꯤ ꯑꯜꯂꯥꯍꯅ ꯊꯝꯃꯤꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯐꯝꯁꯤꯡꯗ ꯇꯥꯅꯕꯒꯤ ꯂꯨꯝꯅ ꯐꯝꯕꯗꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯇꯥꯅꯕ ꯍꯣꯠꯅꯔꯨꯔꯕꯗꯤ ꯃꯥꯅ ꯊꯦꯡꯅꯒꯅꯤ ꯃꯗꯨꯗ ꯑꯆꯥꯛꯄ ꯃꯩꯔꯤꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯥꯛꯄ ꯃꯩꯔꯤ ꯉꯥꯏꯗ ꯂꯩꯔꯝꯃꯅꯦ ꯍꯧꯖꯤꯛ ꯍꯣꯠꯅꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯐꯠꯇꯕ ꯅꯤꯡꯕꯤꯔꯤꯕ꯭ꯔꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯅꯤꯡꯕꯤꯔꯤꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯔꯕꯅ ꯑꯆꯨꯝꯕ ꯂꯝꯖꯤꯡ ꯁꯤ ꯖꯤꯟꯁꯤꯡꯅ ꯈꯪꯗ꯭ꯔꯦ ꯄꯥꯏꯈꯠꯂꯤꯕ ꯁꯩꯇꯥꯟꯁꯤꯡꯗꯨ ꯖꯤꯟꯁꯤꯡꯗꯨꯅ ꯈꯪꯗ꯭ꯔꯦ ꯊꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯑꯐꯕ ꯇꯧꯕꯁꯤꯡꯁꯨ ꯑꯗꯨꯒ ꯃꯗු ꯅꯠꯇꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡꯒꯤꯅꯤ ꯁꯤ ꯖꯤꯟꯁꯤꯡꯗꯨꯅ ꯍꯥꯏꯅꯕꯗꯣ ꯑꯜꯂꯥꯍꯅ ꯔꯁꯨꯜꯗ ꯍꯥꯏꯔꯛꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯃꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯕు ꯁꯣꯏꯍꯟꯕ ꯉꯝꯂꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯃꯉꯣꯟꯗꯒꯤ ꯆꯦꯟꯕꯗ ꯁꯤꯁꯨ ꯏꯃꯥꯟ ꯄꯨꯔꯛꯄ ꯖꯤꯟꯁꯤꯡꯗꯨꯅ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯂꯝꯖꯤꯡꯗꯨ ꯀꯨꯔꯥꯟꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯗꯨꯗ ꯊꯥꯖꯔꯦ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯔꯕꯄꯨ ꯊꯥꯖꯔꯕ ꯃꯥꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯃꯠꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯄꯣꯠꯂꯨꯝ ꯄꯨꯒꯅꯤ ꯍꯥꯏꯕꯒꯤ ꯍꯦꯛ ꯑꯜꯂꯥꯍꯗ ꯏꯃꯥꯟ ꯄꯨꯔ ꯊꯥꯖꯈ꯭ꯔꯕ ꯁꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯗꯤ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯆꯨꯝꯗꯕꯁꯤꯡ ꯀꯅꯥꯒꯨꯝꯕꯅ ꯑꯜꯂꯥꯍꯗ ꯊꯥꯖꯔꯕ ꯑꯗꯨ ꯆꯪꯖꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯗꯨꯅ ꯊꯤꯗꯣꯛꯆꯔꯕꯅꯤ ꯑꯆꯨꯝꯕ ꯂꯝꯖꯤꯡ ꯃꯈꯣꯏꯗꯁꯨ ꯃꯨꯁꯂꯤꯝꯁꯨ ꯌꯥꯏ ꯑꯗꯨꯗꯒꯤ ꯍꯅꯐꯤ ꯁꯥꯐꯤꯁꯨ ꯂꯩꯕꯖꯥꯠꯅꯦꯕ ꯒ꯭ꯔꯨꯞ ꯑꯔꯥꯟꯕꯁꯨ ꯑꯗꯨꯅꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯒ ꯆꯨꯝꯗꯕꯁꯤꯡꯗꯨꯗꯤ ꯃꯈꯣꯏꯗꯨꯗꯤ ꯑꯣꯏꯔꯒꯗꯕꯅꯤ ꯖꯍꯟꯅꯝꯒꯤ ꯁꯤꯡ ꯑꯣꯏꯔꯅꯦꯕ ꯃꯈꯣꯏꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯝꯂꯕꯗꯤ ꯂꯝꯕꯤꯗꯨꯗ ꯄꯤꯊꯛꯂꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯃꯈꯣꯏꯕꯨ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯕ ꯃꯥꯒꯤ ꯔꯕꯄꯨ ꯅꯤꯡꯁꯤꯡꯕꯗꯒꯤ ꯑꯜꯂꯥꯍꯅ ꯊꯥꯖꯤꯟꯒꯅꯤ ꯃꯥꯕꯨ ꯑꯀꯟꯕ ꯗꯟꯗꯤꯗ ꯁꯤꯒꯤ ꯖꯤꯀꯤꯔ ꯅꯤꯡꯁꯤꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯆꯠꯅꯔꯤꯁꯤꯗꯤ ꯑꯜꯂꯥꯍ ꯅꯤꯡꯁꯤꯡꯉꯒ ꯖꯤꯀꯤꯔ ꯇꯧꯕ ꯅꯃꯥꯖ ꯁꯣꯟꯕ ꯑꯗꯨꯇꯅ ꯈꯟꯅꯩ ꯑꯗꯨꯇ ꯅꯠꯇꯦꯕ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯅꯝꯕꯔ 1 ꯖꯤꯀꯤꯔꯁꯤ ꯀꯨꯔꯥꯟꯁꯤ ꯅꯤꯡꯁꯤꯡꯕꯗꯨꯅꯦ ꯀꯨꯔꯥꯟꯁꯤ ꯁꯣꯟꯊꯕ ꯄꯥꯊꯕ ꯑꯥꯔꯊꯗꯣ ꯑꯗꯨꯏꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯜ ꯇꯧꯕꯗꯨꯅꯦꯕ ꯖꯤꯀꯤꯔꯁꯤ ꯑꯇꯩ ꯑꯩꯈꯣꯏꯅ ꯇꯁꯕꯤ ꯆꯠꯄꯗꯨ ꯅꯠꯇꯦꯕ ꯇꯁꯕꯤ ꯆꯠꯄꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯃꯔꯨ ꯑꯣꯏꯕꯗꯤ ꯖꯤꯀꯤꯔ ꯀꯨꯔꯥꯟꯁꯤ ꯅꯤꯡꯁꯤꯡꯕꯗꯨꯅꯦ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗꯩ ꯅꯥꯟꯊꯣꯛꯑꯗꯤ ꯀꯨꯔꯥꯟꯁꯤꯗꯩ ꯅꯥꯟꯊꯣꯛꯑꯗꯤ ꯕꯦꯔꯥ ꯆꯦꯜꯂꯦꯗꯅ ꯀꯔꯝꯕ ꯖꯤꯀꯤꯔꯅ ꯑꯣꯏꯗꯧꯔꯤꯁꯤ ꯑꯗꯨꯒ ꯃꯁꯖꯤꯠꯁꯤꯡꯗ ꯑꯜꯂꯥꯍꯒꯤꯅꯤ ꯃꯁꯖꯤꯠꯁꯤꯡꯁꯤ ꯑꯜꯂꯥꯍꯒꯤꯅꯤ ꯑꯗꯨꯅ ꯀꯧꯒꯅꯨ ꯑꯜꯂꯥꯍꯒ ꯂꯣꯏꯅꯅ ꯀꯅꯥ ꯑꯃꯠꯇꯕꯨ ꯑꯜꯂꯥꯍꯒꯤ ꯃꯁꯖꯤꯠꯅꯤ ꯀꯩꯅꯣ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯜꯂꯥꯍꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯑꯜꯂꯥꯍꯒꯤ ꯊꯕꯛꯇ ꯍꯦꯟꯕ ꯑꯇꯣꯞꯄ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒ ꯂꯦꯞꯈꯠꯂꯛꯄꯗ ꯑꯜꯂꯥꯍꯒꯤ ꯃꯅꯥꯏꯗꯨꯅ ꯁꯤꯒꯤ ꯑꯥꯔꯊ ꯃꯁꯖꯤꯠꯁꯤꯡꯁꯦ ꯑꯜꯂꯥꯍꯒꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯥꯔꯊꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯐꯁꯤꯔꯗ ꯁꯥꯡꯅ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯊꯅꯩꯑꯕ ꯃꯁꯖꯤꯠꯇ ꯋꯥ ꯂꯣꯟꯒꯅꯨ ꯑꯇꯣꯞꯄ ꯏꯕꯥꯗꯠꯀꯤ ꯃꯇꯥꯡꯗ ꯗꯤꯟꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯪꯂꯣꯟꯗ ꯂꯣꯟꯅꯩꯗꯅ ꯁꯤꯐꯥꯎꯗ ꯊꯤꯡꯉꯦꯕ ꯑꯗꯨꯗꯒꯤ ꯑꯃꯅ ꯁꯤꯗꯗꯤ ꯃꯌꯥꯝ ꯑꯃ ꯅꯪ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯥꯏ ꯃꯣꯍꯜꯂꯥꯗ ꯆꯪꯒꯅꯨ ꯃꯥ ꯇꯝꯒꯅꯨ ꯃꯥ ꯁꯣꯜꯍꯟꯒꯅꯨ ꯆꯪꯍꯟꯒꯅꯨ ꯃꯈꯣꯏꯗ ꯆꯪꯉꯨꯅꯨ ꯇꯧꯅꯔꯤ ꯃꯌꯥꯝꯗꯣ
ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯁꯖꯤꯠ ꯅꯠꯇ꯭ꯔꯦꯕ ꯃꯈꯣꯏꯗꯨꯗꯤ ꯃꯥꯏ ꯃꯥꯏ ꯁꯦꯝꯅꯕ ꯂꯥꯏ ꯈꯨꯔꯨꯝꯐꯝꯅꯦꯕ ꯃꯥꯏ ꯃꯥꯏ ꯃꯁꯖꯤꯠꯀꯤ ꯃꯁꯖꯤꯠ ꯑꯜꯂꯥꯍꯒꯤ ꯑꯣꯏꯔꯗꯤ ꯑꯦꯅꯤ ꯏꯕꯥꯗꯠꯀꯤꯗꯃꯛꯇ ꯆꯪꯉꯛꯄꯗ ꯁꯨꯛꯊꯤꯡ ꯊꯤꯡꯕ ꯌꯥꯗꯦ ꯖꯤꯟ ꯑꯣꯏꯔꯣ ꯏꯟꯁꯥꯟꯗꯒꯤ ꯑꯣꯏꯔꯣ ꯃꯥ ꯅꯃꯥꯖ ꯁꯣꯟꯕꯒꯤ ꯑꯣꯏꯔꯣ ꯖꯤꯀꯤꯔ ꯇꯧꯕꯒꯤ ꯑꯣꯏꯔꯣ ꯏꯕꯥꯗꯠꯀꯤꯗꯃꯛꯇ ꯃꯁꯖꯤꯠꯇ ꯃꯤ ꯑꯃ ꯆꯪꯉꯛꯑꯦꯅꯦ ꯁꯨꯛꯊꯤꯡ ꯊꯤꯡꯕ ꯌꯥꯗꯦ ꯑꯗꯨꯒ ꯂꯦꯞꯈꯠꯂꯛꯄꯗ ꯑꯜꯂꯥꯍꯒꯤ ꯃꯅꯥꯏꯗꯨꯅ ꯃꯨꯍꯝꯃꯗꯅ 마부 가우제드나 알라부 가우제드나 마코이나 마부 고요ම් 핵 염신키 꿍나 하요 무하mmad sallallahu alaihi wasallam aidi kaujabani supnagi aigi raptabu aidi taujade mangonda kana amatabu loina ba oina thangjinba aidi shirka taujade matorma bishirka ne sida mayam khan thabi ai namaz gi damakta masjidra lefalakpa natraga bayan gi damakta lefalakpa oiba kanda allah khakta gi ibadat ogeda ba du dasu ekhoi siradi adrosu mayam yanjina ya hayo tasengnamak aingonda laite sakti nakoi bung manghan nabagi natraga achumba lamjingi rasulna sungam dev Singserang saya yang pasal bayan mati amatai siga ya singsera point oina ngangba rasul da karigumam da daitam ta sinnadre pau yohan ba khaktani adudagi amana tambi basu allah na tambiri mi haire خلق الإنسان من قرية سورة الرحمن ده يعبدو علم الإنسان ما لم يعلم دو الله أنتم بيبنا وسي أدري أمنا توبا يا مفهوم أمدا يا ركيني أدرنا قرية هايري نعى ناري ده ثون تاو كنوانا أين نعون ده شيء جنفا بهندور شيء عنهن دور شيء أدري شيء ماينا مفهوم تفسير سے بيان سے sisu aina ne na allah na hai rasul da ni hai risi rasul da kari gum daita majeram ta quran sin matang da su sinna deba yohan batana tambi basu iman su achumulam jing su adra ikoi na mayam daita si thangjin laga mi phau yau thana ra ya dai ko palatan sa ko ai namu tambi bani na ko na ko ko banai ro sigi artha meaning so lan se ne ai ko ji ma ne quran se ai ko na ai ko gi di thabak tu taw ho bata ne ko si hul laga maru du hul gi ne manu du ma du tor ko me am da la du tor ko mitra adu ma na quran se ji het de san ji au ho ba da di lu ye ne kalu lo mathang adu sum par ga ne Allah na tabir ko me am ba ko ni bhat ta adudagi imane adudagi sigi ayasre mayam khan thabi are sida laite engonda sakti hai simanghan bagi na tra chum bulamning bi sida mi kharana hai nei dana hojai khoi marakta de ke quran sinan direct paro dinang lamang na gani ngau bani sida si khang deba de si khang deba hai dro pungkak ka ab si ayasin allah tambi rakadam me rasul da manghan bai sakti su laite hai riya ba do quran ge ayat parok ban da kanan no manghan dorsi mi da oi boina quran ji khang na batam ge na ne mathan da changi lokan da kanan no mon manghan dorsi quran manghan ta dori bra matraga na allah ge ayat si lan ga dori bra ba nauzu billah kan thaga da Allah ne hena lambi me am ta ga ana ma aduna kan thau warsi tammu hari me ba changu paw hari me hayu ta seng namak kanana su aibu kan bi bangam loi Allah dagi si rasul da helimi natraga kaido nung da su aina phangloi mangonda natana chensin jafam lamang na rasu kan mga maroy achumba lambi da sa rasu thingba ngamaro anamtan aduga ikoi na sida mangani mai manaktar no mai wachat no mai ge wataru no mangdo mi lamang do mi do manghang ngamdra ikoi janga ta ga da me ni mi amda quran bi khanaram ai di dai ta laite allah da ge paudu yohan banatana to amasung allah ge paujel singdu ai hai karigumba daita majelam sinnade paigambar sing dasu hidayat ki lamangna bagi lamjingi
ꯀꯅꯥꯒꯨꯝꯕꯅ ꯏꯟꯗ꯭ꯔꯕ ꯑꯜꯂꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯗꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯃꯥꯗꯤ ꯖꯍꯟꯅꯝꯒꯤ ꯃꯩꯅꯤ ꯃꯈꯣꯏ ꯃꯥꯒꯤꯗꯤ ꯖꯍꯟꯅꯝꯒꯤ ꯃꯩꯅꯤ ꯃꯈꯣꯏ ꯃꯗꯨꯗ ꯂꯩꯔꯒꯗꯕꯅꯤ ꯃꯇꯝ ꯆꯨꯞꯄ ꯊꯥꯖꯗꯕꯁꯤꯡꯅ ꯑꯗꯨꯝ ꯆꯠꯊꯒꯅꯤ ꯋꯥ ꯂꯧꯗꯕꯗꯨ ꯃꯈꯣꯏꯅ ꯍꯦꯛ ꯎꯗ꯭ꯔꯤꯐꯥꯎ ꯃꯈꯣꯏꯗ ꯋꯥꯗꯥ ꯇꯧꯈꯤꯕꯗꯨ ꯃꯗꯨꯗꯗꯤ ꯃꯈꯣꯏꯅ ꯈꯪꯂꯛꯀꯅꯤ ꯀꯅꯥꯒꯤꯅ ꯁꯣꯟꯕꯒꯦ ꯍꯥꯏꯕꯗු ꯇꯦꯡꯕꯥꯡꯕꯁꯤꯡ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯗꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯃꯁꯤꯡ ꯌꯥꯝꯕꯗ ꯃꯨꯛꯄꯗꯣ ꯅꯠꯇ꯭ꯔꯒ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤꯅ ꯃꯨꯛꯅꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯂꯩꯔꯦꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯈꯪꯂꯛꯀꯅꯤ ꯍꯥꯏꯌꯨ ꯑꯩꯗꯤ ꯈꯪꯗꯦ ꯅꯛꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯈꯣꯏꯗ ꯋꯥꯗꯥ ꯇꯧꯔꯤꯕꯗꯨ ꯅꯠꯇ꯭ꯔꯒ ꯊꯝꯕꯤꯔꯤ ꯅꯈꯣꯏꯗ ꯋꯥꯗꯥ ꯇꯧꯔꯤꯕꯗꯨ ꯅꯠꯇ꯭ꯔꯒ ꯊꯝꯕꯤꯔꯤꯕ꯭ꯔꯥ ꯃꯗꯨꯕꯨ ꯑꯩꯒꯤ ꯔꯕꯅ ꯂꯥꯞꯅ ꯁꯤ ꯀꯔꯤꯝ ꯈꯪꯗꯦꯕ ꯔꯁꯨꯜ ꯃꯥꯗꯤ ꯑꯈꯪꯕꯅꯤ ꯎꯗꯕꯗꯨꯒꯤ ꯑꯗꯨꯒ ꯃꯥꯅ ꯐꯣꯡꯗꯣꯛꯇꯦ ꯃꯥꯒꯤ ꯑꯔꯣꯟꯕꯗꯨ ꯀꯅꯥ ꯑꯃꯠꯇꯗ ꯏꯜꯃ ꯒꯥꯏꯕꯁꯤ ꯑꯔꯣꯟꯕꯁꯤ ꯀꯅꯥꯝꯇ ꯐꯣꯡꯗꯣꯛꯇꯦ ꯅꯕꯤꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯁꯤꯒꯤ ꯏꯜꯃ ꯒꯥꯏꯕꯁꯤꯅꯤ ꯃꯈꯣꯏꯅ ꯇꯥꯟꯅꯈꯤꯕꯁꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯜꯂꯥꯍꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯋꯥ ꯃꯈꯩ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯇꯦ ꯔꯁꯨꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯈ꯭ꯔꯕ ꯑꯗꯨꯗ ꯅꯠꯇꯅ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯆꯠꯍꯜꯂꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯇꯨꯡꯗ ꯌꯦꯡꯁꯤꯟꯕꯁꯤꯡ ꯁꯤꯒꯤ ꯑꯜꯂꯥꯍꯒꯤ ꯄꯥꯎꯄꯨꯕ ꯃꯦꯁꯦꯟꯖꯔꯁꯤꯡꯁꯦ ꯁꯤꯒꯤꯁꯤꯗ ꯃꯥꯅ ꯌꯥꯕꯤꯕ ꯍꯥꯏꯕ ꯑꯗꯨꯏꯁꯤꯡꯗꯨ ꯇꯥꯛꯑꯦꯕ ꯑꯗꯨꯁꯨ ꯂꯣꯏ ꯇꯥꯛꯄ ꯅꯠꯇꯦ ꯃꯈꯣꯏꯅ ꯈꯪꯕꯗ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯇꯨꯡꯗꯁꯨ ꯃꯥꯒꯤ ꯃꯥꯡꯗꯁꯨ ꯁꯦꯟꯅꯍꯜꯂꯦ ꯃꯥꯅ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯈꯪꯗꯣꯛꯅꯕ ꯃꯈꯣꯏꯅ ꯌꯧꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯄꯥꯎꯖꯦꯜꯁꯤꯡꯗꯣ ꯃꯥꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯄꯨꯝꯊꯠ ꯍꯦꯛ ꯊꯠꯆꯤꯟꯕꯅꯤ ꯁꯦꯟꯅꯗꯧꯔꯤꯅꯤ ꯑꯣꯏꯕꯒꯤ ꯁꯤꯒꯤ ꯍꯛꯇꯨꯒ ꯃꯥꯒꯤ ꯅꯦꯠꯁꯤ ꯀꯩꯅꯣꯗ ꯑꯜꯂꯥꯍ ꯂꯣꯏ ꯁꯦꯟꯅꯔꯤꯅꯤ ꯃꯥꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯄꯨꯝꯊꯠ ꯍꯦꯛ ꯊꯠꯆꯤꯟꯕꯅꯤ ꯃꯥꯒꯤ ꯒ꯭ꯌꯥꯟꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤꯡꯗꯨ ꯑꯗꯨꯒ ꯑꯗꯨꯒ ꯃꯥꯅ ꯍꯤꯁꯥꯕ ꯊꯝꯈ꯭ꯔꯕꯅꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯒ꯭ꯌꯥꯟꯅ ꯂꯥꯝꯕ ꯐꯪꯕ ꯑꯩꯈꯣই ꯁꯥꯏꯟꯁ ꯍꯥꯏꯔꯣꯅꯦ ꯁꯥꯏꯟꯁꯀ ꯆꯥꯅꯕ ꯁꯤꯒꯤ ꯂꯣꯖꯤꯛꯁꯤꯒ ꯆꯥꯟꯅꯅꯅꯦꯕ ꯑꯜꯂꯥꯍꯅ ꯊꯥꯔꯛꯏꯕ ꯑꯥꯌꯥꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯟꯊꯕꯗ ꯕ꯭ꯔꯦꯟꯁꯤꯅ ꯂꯥꯝꯕ ꯐꯪꯕ ꯁꯤ ꯂꯥꯏꯟ ꯐꯪꯗꯕ ꯑꯜꯂꯥꯍ ꯍꯨꯀꯨꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯤ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯑꯜꯂꯥꯍ ꯍꯨꯀꯨꯝꯒꯤ ꯑꯥꯔꯊꯗꯨꯗꯤ ꯑꯩꯈꯣꯏ ꯊꯤꯅꯔꯣꯅꯨ ꯃꯨꯇꯁꯥꯕꯤꯍꯥꯠꯁꯤꯡꯗꯨ ꯊꯤꯅꯔꯣꯅꯨ ꯑꯍꯀꯥꯝꯒꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯏꯂꯥꯏ ꯂꯥꯏꯕ ꯑꯗꯨꯏꯗꯨꯅꯤ ꯌꯨꯝꯐꯝꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ ꯀꯨꯔꯥꯟꯁꯤꯒꯤ ꯌꯨꯝꯐꯝꯁꯦ ꯑꯗꯨꯅꯤ ꯁꯤꯐꯥꯎꯗ ꯇꯧꯔꯁꯤ ꯌꯥꯕ